Jiribam Jakurador Kuki Sing Dukan Sing Mai Tharam Lay CRPF ko Kutongna Bada Kuki Tara Mari CRPF Amasire Kuki narco terrorist in Jiribam Mafam Kayada Landarakpagi Makacha Tarakpo Oinangasi Nungtil Jiribam Borobekra Police Station da Kuki Sing Landarakpaga Loinana Borobekra Subdivision Mayol Ama Oiba Jakurador Karong Hiraga Kangnari Bamafam Maduda Labor Dukan Sing Mai Tharam Lay Maduda CRPF Amadi Central Force in Handuna Kutongna Bagi Todokta CRPF personnel Amasire Loinana Maite Micham Manga Tiba Kangana Lady Kutongna Bagi Todo Asi Makacha Tarakpo Nangasi Nungtil Pung Ahum Kare Helakpada Jakuradorgi Begra Police Mamangda Fong Natolak Kiba Kuki Militant Singa CRPF ka Kutongna Bada CRPF Ani Sogle Kuki Militant Taraga Mari Rom Hard Kre Tengna Pangwa Paugi Matung in a Tiba Kangana Lady Bamicha Mangagi Manung Ahum Di Fangbangam Kibaga Loina Ani Amadima Fong Kangri Kuki Militant Sing Yangang Pokpi Santi Kongba the Lowe Basat Kibatangkul Sing the Landara Kre Amasogle Yangang Pokpi Santi Kongba Gilobuk the Lowe Basat Kiba Kunja Sing the Kuki Kulai Bible Sing Attack Tatar Kiba Dagi Kunja Amanong when a Panduna Sokle Taudo the Sokla Mui Adudi New Kanandagi Kangso Horam Kuntragani Toini Mark Housing and Pukpi PhD the Pukatuna like an acre Taudo Tokpom Dagi Press na Pangpa Power Magimatung in Nangasi Ayupung Nipan Kare Helak Pada Yangang Pukpi Mataka Laiba New Kanangi Kunjatare Labuk the Low Ye Chatki Makoi Taren and Low Ye Nabat Harang Towing a day Yangang Pukpi Konglom Degi Kuki Kulai Pibas in a Kango than no way round Kaya Kapsilaki Kuki Kulai Pibas in a Kango than a Chataraki by attack Adudagi Masahing Naba Mui Ahumdi Chentoraki Chentorakon Nang Hodaba Mui Marie Aduna Matwai Hingnaba Paktaraga Lainaki Tungda BSF Amadi State Force ki personal sing Changsinuna Makoi Marie Adu Putoraki Loyeba Adu the Yariba Kunja Tankul Furuki Mui Ngaktani Taudo Asiga Marie Lenana Police na case Amma register Tokre Amadi Asokpa Adu Atopama from the Puduna Makata Balaying Chatakri Taudo Aduga Marie Lenana Loyeba Yaba Kunja Amanahai Loyeba Loishilamdai Ayuki Pung Mapan Makailom Tabada Kuki Kulai Pibasing Aduna Kangaudana no may round kaya kapsilakpani mafam asida ngasi law yegani haibasi law mapuna mangzong na security force sa paupi kibasulay hay na mahang na makataki nakalamaram da Imphal East District ki yangang pokpi police station na konbat hamna pokpi maning uyog ching mathagtagi Kuki Kulai Pibasing na tampak tam na bom yaw na nong may round kaya kaptharak tu na attack chatharakre thogdo asigi matang da press na phangma pawa magi matung inna nong may amasum bom kaptharak tu na attack chatharaki bagi thogdo adu ngarang numidang pung 8 ga minute kuntha mga rom tabada Haurakibani attack adu numidangi pung 10 ga minute yang khairom fawo chatharaki hairi Kuki Kulai Pibasinggi attack aduda aso apan misi mina yaw khidrabasu yum kharadi nong may maruna panbadagi aka toy thoki hairi thogdo asigi matang Lamlai Kendra Village Volunteer Force ki co-convener Oinam Oken Sadana Fongdoraki Bada Imphal East Amasung Kangpokpi District Lona Bada Laiba Khulsing asi Tatana attack tawraktuna lairi mafam ama oiribani mamangda SP Imphal East Amasung Lamlai SG MLA yauna miyamga punna faminakibada chingthakta security thambiu haijakibada yanakiba laikhrabasu ngasi phawba thamdri madugi mahuta ngasi su security force singna nomai kaptharakliba Kuki terrorist sing thingbagi mahuta lambi meyaida Casper gari khamjinduna micham singda oina onsinduna kihan khanganduna laire haiki editorial kala mokangla pawdagi lokhotcharoke Pankhainung amagi manungda lamhen tuhen basing free thaduna thamba illegal immigrant migrant chin Kuki jo narco terrorist singna Manipuri miya maru oina maitei singda landaduna state asigi manungda makhoi laibak jalingam semna bohona riba sigi wathok loisinma ngamdabagi maram ama leifam thoi Logi wangmada Indo Myanmar border ngam khaila na changlakhiba langi khusu kulai matik chana paiba narco terrorist sing logi matung ina phaba natraga tawthokhina ba tharang lengang na lokhatpagi mahut makhoi bo so apan thoan ba yaroi haiduna pankhainung amada lai chingduna khajinduna thamnaba ngak senduna thambadagi langi warasin prokpa ngamdabani miramdagi changlakpa saram chatpa kangbu amana ngam khaila na changsilakpada thingba pidaba makhoida drug lalonba umang wamang kokthokuna popi thaba amasung anang onaba khulsing semgat sagatuna leiba ke punba saktam thugaina ba war crime satharaklaba fawba makhoibu laksinaba honadaba sina maram oiraga mihar mipun amadi area domination ki thabak singda maning tamba hengalakhibani masi kari dagi tholakhibano haiba tarabadi lamhen tuhenba lam karamba saram chatkili chenba sing aduna minungsigi miyengda makhoibu yoktuna thamlakhibadagi ni lawi Makoi sing aduna yelomi mitay miyam da nongmay chingdol onsenduna paktag miha genocide chathaduna furuf ki apun basaktam thugaina bahona riba hingchay ay tamba singbu layi asang ba mat chingduna yoktuna thamlaga layi adu lansenduna mitay singna changba amadi lansen biyaroi hainuna Indian Security Force singna ngak senduna thamli layi adu buffer zone haina kawi hairi buffer zone asi mitay khul ngakpa singna changsin beyade layi asi lanthok raklaga natraga layi asigi manungda terrorist singna maning tamhali makoi bu ngak sen bagi thabak
चथरिबा इंडियन सिक्योरिटी फोर्स मरुओइना खनना पैरामिलिटरी फोर्स अमगा लांगबन पुन्ना सामिनारगा मैतै मियामदा एटेक चथरे हाइबा खंगलबसु इंडिया गवर्नमेंट की माइकैदगी मखोइगी मथक्ता लौखटपम थोकपा लोगी ओइबा एक्शन लौखटबगी मरम करिगिनो हाइबा वहांग लेइतबा नत्ते वहांग असिगी पाउखुम ngasi फावबा पीदना लेरिबासिना मरम ओइरगा अपुनबगी सक्तम ngakliba miyamgi pukning wakal leita handre अमरोमदना इंडिया गवर्नमेंट की माइकैदगी इरांग असिगी वारोसन पुरक्नबा होनरी हाइरबसु लोइखम नाइदब वाथोक ओइरखिबा था 18 मपुंग फाजिलक्ले अपुनबगी सक्तम थुगाइनबा लंदारिबा चिनकुकी जो टेररिस्ट सिंगना पोथा दुना नोंमै कापा मिटै हाटपा अमसुंग असो अपन नंगहनबगी थबक सिंग लेप्तना चथदुना लैरी लान अमदि अपुनबगी सक्तम ngakliba मिटै सिंगना लंदाबा तौदुना लान ngakपगी थबक खक्ता चथदुना लैरी फिबम असिदा मियामना कयाम कुइना खांगदुना लैखिगदौरिबगे हाइबा वहांग लेरलिबा सिना पोलोइदा अफबा फल फंगनी थाजदे इंडिया गवर्नमेंट लमहेन तुहेनबा सिंगबु मफम मतम अमदा हेक्ता लाक्सिनिंगबा मतमदा लाक्सिनबा ngamlabasु lamhenba sing adu free thaduna thamlibasi mitai singi khongul malengi leimaidagi mutkhina ba honabada lautuna ba yaurabra haibasini apunbagi saktam thugaina ba landarakli ba lamhen tuhenba singna suspension of operation su da yoktuna thamliba sing yauna lana si da yauriba illegal migrant terrorist singbu India government na chaweng yengduna ngak senduna thamba oibana makoi sing asi laksinengba matamda laksin bangam phamthoi adubu India government gi luchingba singna makoi gi tungda lepa amadi ngak senbagi thabak chathaduna leiribasi geopolitics amasung proxy war chathabani haiba miyam gi kholaw leiribasi na chumba oirabadi waroshin leitaba lal oiduna miyoi bagi punsi tangdu leita daba amadi tambangam daba fibam da leikhigani ओरगलीबा फिबम असिदा अपुनबगी सक्तम ngakliba amadi अपुनबगी सक्तम काइबि यारोय हाइबगी फिरेफ लौरिबा मियामना करम मखलगी लालोंग चथगदगे हाइबदु खना हौदबा तारबदी चही लिसिंग के अपुनबगी सक्तम ngakलखिबा मणिपुर की फिबम करी ओरकदगे हाइबसिनी लेबा की निंग तंबा अमदी अपुनबगी सक्तम ngakनबगी दमंग मियाम पुमनमक लानमी ओइदुना येकनबा सिंग लान थेंगनागद्रा नत्रगा प्री माजर स्टेटस की लानजंग चथगद्रा नत्रगा इंडिया के लुचिंगबा सिंगदा मणिपुर के अपुनबा सक्तम की दमक करी फिरेफ लेबगे हाइबदुगी चपचाबा अमा खंगदोक्तुना फिरेफ सिंग असिगी दमक मियाम की वारेफ अमा लौथोकफम थोई